Kuki singel homina tabana haurakngai puwari kaidongeda sukhangloi kabui union ningsing bathok traba matamdagi aikhoigi pai pusingna sagona duna lakraba tana thana ba yadraba kaubru amasung thangjingi khubam ase maitai khaktagi oina kuki singna uriba ase langani makhoina iramdam asige yel homina tabana haurakngai gi puwari kaidongeda sukhangloi haina kabui union manipura thadorakpa cherol lamana hairi cherol asina makha tana hairibana kaubru amasung thangjingi laifamda lai khurumbada ayet akai piba si lamdam asigi yelomida singnabani haina lauroidabagi maram leite thangjing singda kabui salang maibana leiramba tingpui khul tarambagi wari amadi kaubru singda kabui singna kundaramba kaubui rong kabui wan singbagi wari puwari ga sagonadra lakli Moirang kanglay londa kabui tomba kabui salang maibagi nungsiraba ibudau thangjinga tana thana yadraba puwari kaya miyamna khangnari miramdagi haizilaklaga iramdam ase munnaba honariba sing asidagi aikoi pumbana seksin minaba mathau tare natragadi Kunai asi mutkiba yai maramaduna February gi ahumgi ayuk pung 13 taba matamda Manipur Plus Club ta CPPKT na pangthokadoriba kaubru amasung thangjingi khubam kannabagi mifam asida miyamna su saruk yabinaba maru oina kaubui sing su saruk yanaba khanghalli hairi Manipur anouba lengak coming soon 50-50 da leire lengak sembagi matang da Kuki MLA Khraga Amit Shah ga Guwahati da unaraba yai cinema hall singda coming soon haina screen da tharamlaga film adu kapasu yauke kaptabasu yauke bagum Manipur anouba lengak coming soon 50-50 da leire lengak ama seman ba yabagi matam su tha makhai ama rom tamak ngaisilakpaga loinana Manipur gi miya marakta su lengak soidna semgane haina su yawi aduga semloi house reserve tawkhragani haina basu yawi Maragasida MLA sing sulengak sembagi matang ase party ki high command amasung central leader shingi khutta leikibana makoi sukari matta khang mangamdabadagi thabak suhallaga leinari adu moinamak hauzik fawbugi oina February amada parliament ta puthokada budget ta Manipur gi tokhaiba budget ama puthokna bagi wafam yaudri masi hektama hapsilakpasu yai mathong khangba ngamdri karigumba budget puthokpa asida yaroktragadi popular government ama February ahanba sayongda leiraba yai haina panabasu yawi Guwahati dagi fangba pauna hai Union Home Minister Amit Shah numinini gi khongsatta ngasi numidang pung 8 tabada Delhi dagi Guwahati da thunglagani mahakna Guwahati da leiringai asida thabak yamna singadawri tongan ba project mayam sangaba urep uyung tamba khaknatana ikui kuidana pangthokadawri state assembly gi mikhan gi matangda mathang naina mifam kas pangthokadawri Adumakpu marak asida Manipur gi Kuki jogi MLA nipan hayeng Union Home Minister Amit Shah ga unaraba yai haina panari hanadi Union Home Minister Amit Shah ngarang January 19 da Guwahati da lakani amasung ngarang numidang Kuki jogi MLA singa unaragani hainarambani adubu mahak khongsat adu tangai fadaba kharagi damakta nong masontaraga ngasi numidang yorokadabana maram oiraga hanagi schedule sing aduda ahongba mathang lakpani hairi maragasida Kuki community gi marakta sedasida popular government ama semhandanaba yamna kanna lobby tawri masigisu mathakta miyamgi pressure ama lehenaba ngarang Susra Sampur district headquarters samairoi Singna popular government haiba banner ki makada khongsat ama chatkre central government na hanjina Kuki singgi oiba separate administration na tragana union territory semba oithokloi haina phongdokrabasu makhoi gi demand hauzik fawba handokpa leitri Lengak semandana bagi pandam da serasida nongmay yauna bom top kapsin bagi lan amuk haurakadra haibagi singnaba lay masina Manipur da ingtappa hanjilaktri haibagi message sama pihandanaba Kuki khulai paiba kangbu kharasu yamna kana honare Maitai singi oinadi Manipur da popular government ama leiraba matam khakada serasida tangdu leitaba purak han mangangwani haina thajanaba loinana leibak semba ngainari songlung khulgi matangda joint statement thokibaga mari lenena Naga lup Singna UNC dagi Paikhum Koukhr Kamsonna lusingba ZUF ki kanguna kangpokpi district ke Sadar Hills ki manung chanba songlung khul da tharamba popi pambising yan tarkiba amasung popi thapada sizinaki ba kangpok sang ahum mai thaki ba thokdoka mari lenena Kuki inpi Manipur amasung UNC gi marakta mifam pangthokuna joint statement thokiba adugi matangda Naga lup Singna UNC gi Paikhum Koukhr all inpui student union inpui Naga youth organization amasung inpui Naga women union na UNC gi president da thakiba cherol amada haribana songlung khul gi thokdoka mari lenina Kuki inpi amasung UNC anina thokiba joint statement adu lup sing aduna angakpa poi amasung
ꯃꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯏ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ UNC ꯅ ꯀꯨꯀꯤꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯏꯟꯄꯨꯏ ꯅꯥꯒꯥꯒꯤ ꯂꯝ ꯑꯁꯤꯕꯨ ꯄꯤꯊꯣꯛꯄ ꯑꯃꯁꯨꯡ ꯀꯦꯁꯣꯡꯂꯨꯡꯕꯨ ꯀꯨꯀꯤꯒꯤ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯃꯁꯛ ꯈꯪꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯀꯦꯁꯣꯡꯂꯨꯡ ꯀꯧꯕ ꯈꯨꯜ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯂꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯔꯦꯀꯣꯔꯗꯇꯁꯨ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨ ꯃꯁꯛ ꯈꯪꯕ ꯇꯧꯗꯦ꯫ ꯀꯦꯁꯣꯡꯂꯨꯡ ꯋꯥꯊꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UNC ꯑꯃꯁꯨꯡ ꯀꯤꯝꯅ ꯊꯣꯛꯈꯤꯕ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯂꯦꯟꯗ ꯑꯃꯁꯨꯡ ꯁꯦꯇꯜꯃꯦꯟꯠ ꯁ꯭ꯇꯦꯇꯁꯀꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯕ ꯊꯣꯛꯍꯜꯂꯦ ꯍꯥꯏꯔꯗꯨꯅ UNCꯅ ꯂꯝ ꯑꯃꯁꯨꯡ ꯔꯥꯏꯠꯀꯤ ꯃꯇꯥꯡꯗꯗꯤ ꯃꯇꯨꯡꯗ ꯍꯦꯟꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯅꯕ ꯈꯪꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯖꯅꯋꯥꯔꯤ 18 ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯕ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯀꯦꯁꯣꯡꯂꯨꯡ ꯈꯨꯜ ꯑꯁꯤꯕꯨ ꯀꯨꯀꯤ ꯈꯨꯜ ꯑꯣꯏꯅ ꯁꯛꯈꯪꯕ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯇ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯝꯒꯤ ꯃꯄꯨꯁꯤꯡꯒ ꯀꯔꯤꯃꯠꯇ ꯇꯥꯟꯅꯔꯝꯕ ꯇꯧꯗꯅ ꯅꯥꯒꯥꯒꯤ ꯂꯝ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ UNCꯗꯒꯤ ꯆꯞ ꯆꯥꯕ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯑꯗꯨ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯁꯣꯡꯂꯨꯡ ꯚꯤꯂꯦꯖꯀꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯀꯣꯇꯨꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯝꯕ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯁꯠꯗꯥꯎꯟ, ꯙꯔꯅꯥ, ꯔꯦꯂꯤ, ꯕꯟꯗ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠꯅꯆꯤꯡꯕꯒꯤ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯕ ꯍꯥꯏꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯤꯟꯁ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯦꯖꯤꯇꯦꯁꯟꯁꯤꯡꯗ ꯇꯉꯥꯏꯐꯗꯕ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁ, ꯃꯦꯗꯤꯀꯦꯜ ꯁꯔꯚꯤꯁ, ꯐ꯭ꯂꯥꯏꯠꯀꯤ ꯏꯃꯔꯖꯦꯟꯁꯤ, ꯐꯥꯌꯔ ꯁꯔꯚꯤꯁꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯣꯝꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯇꯨꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯂꯨꯞ ꯑꯁꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯑꯦꯛꯖꯦꯝꯄꯔꯁꯟꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯕꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯗꯕ ꯑꯃꯁꯨꯡ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯖꯅꯋꯥꯔꯤ 18ꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯃꯤꯌꯥꯝꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ CSOꯁꯤꯡ꯫ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯆꯠꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯔꯥꯒ ꯃꯔꯤ CSO ꯀꯪꯂꯩꯄꯥꯛꯅ ꯁꯧꯒꯠꯂꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯄꯤꯔꯒ ꯃꯅꯤꯄꯨꯔ ꯀꯟꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ CSO ꯀꯪꯂꯩꯄꯥꯛ ꯀꯟꯚꯦꯅꯔ ꯀꯪꯂꯩꯄꯥꯛꯀꯤ ꯀꯟꯚꯦꯅꯔ ꯑꯦꯟ ꯁꯅꯥꯖꯥꯎꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯅꯤꯄꯨꯔ ꯀꯔꯝꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯍꯪꯅꯕ ꯍꯧꯔꯛꯄꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯨꯅ ꯆꯠꯄ ꯉꯝꯗꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯂꯃꯥꯏ ꯑꯃꯁꯨꯡ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯑꯅꯧꯕ ꯂꯥꯜꯂꯣꯡ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯨ ꯁꯤꯗꯕ, ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯗ꯭ꯔꯒꯀꯤ ꯂꯥꯟ ꯍꯧꯔꯛꯈꯤ꯫ ꯗ꯭ꯔꯒꯀꯤ ꯂꯥꯟ ꯑꯁꯤꯕꯨ ꯂꯥꯟꯊꯦꯡꯅꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤ ꯀꯅꯥꯅꯣ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯟꯖꯥꯎ ꯊꯥꯗꯔꯒ ꯃꯅꯤꯄꯨꯔꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯀꯤ ꯀꯥꯡꯂꯨꯞ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯔꯛꯈꯤ꯫ ꯗ꯭ꯔꯒꯀꯤ ꯐꯦꯛꯇꯔꯤ ꯀꯌꯥ ꯑꯃ ꯂꯤꯡꯈꯠꯂꯛꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯍꯦꯟꯈꯤꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯟ ꯍꯧꯔꯛꯂꯣ ꯍꯥꯏꯅ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯂꯥꯟ ꯇꯧꯔꯛꯈꯤ꯫ ꯂꯥꯟ ꯑꯗꯨꯒꯤ ꯅꯃꯥꯗ ꯕꯐꯔ ꯖꯣꯟ ꯁꯦꯝꯂꯒ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯝꯕꯟ ꯈꯥꯔꯒ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯟꯗꯣꯛꯂꯒ IDPꯁꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯣꯛꯂꯒ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯅꯕꯒꯤ ꯄꯥꯡꯈꯛꯇ ꯊꯝꯂꯤ꯫ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯒꯤ ꯃꯔꯝ ꯊꯤꯖꯤꯟꯅꯅꯕ ꯃꯤꯑꯣꯏ 6ꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯕꯥꯔꯥꯃꯇꯤꯗ ꯆꯥꯔꯇꯔ ꯄ꯭ꯂꯦꯟ ꯑꯃ ꯀꯥꯏꯕꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯗꯦꯄꯨꯇꯤ CM ꯑꯖꯤꯠ ꯄꯋꯥꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 4 ꯁꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯅ ꯉꯁꯤ ꯃꯤꯑꯣꯏ 6ꯅ ꯁꯥꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯦꯛꯁꯤꯗꯦꯟꯠ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯕ꯭ꯌꯨꯔꯣ AAIB ꯇꯤꯝ ꯑꯃ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯨꯝꯕꯥꯏ ꯔꯤꯖꯅꯦꯜ ꯑꯣꯐꯤꯁꯀꯤ ꯃꯦꯝꯕꯔ 3ꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯕ꯭ꯂꯦꯛ ꯕꯣꯛꯁ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯂꯦꯟ ꯀꯥꯏꯈꯤꯕꯒꯤ ꯃꯇꯝꯗ ꯋꯦꯗꯔꯒꯤ ꯐꯤꯚꯝ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ, ꯎꯕ ꯉꯝꯕꯒꯤ ꯆꯥꯡꯅ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ ꯑꯃꯁꯨꯡ
ꯄꯥꯏꯂꯣꯠꯅ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯕ꯭ꯂꯦꯛ ꯕꯣꯛꯁꯀꯤ ꯃꯇꯦꯡꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯖꯤꯠ ꯄꯋꯥꯔ ꯇꯣꯡꯕ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯅꯤꯔꯛ ꯍꯟꯅ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯊꯣꯛꯈꯤꯕ ꯂꯦꯟꯁ꯭ꯂꯥꯏꯗꯇ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 34 ꯔꯣꯝ ꯁꯨꯈ꯭ꯔꯦ꯫ ꯍꯟꯗꯛ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 34 ꯔꯣꯝ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯆꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯃꯗꯤ ꯑꯥꯏꯂꯦꯟꯗ ꯄꯤꯛꯅ ꯂꯩꯗꯨꯅ ꯈꯨꯟꯗꯥꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯈꯔ ꯀꯟꯅ ꯍꯦꯛ ꯇꯥꯕꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛ ꯏꯇꯠ ꯇꯠꯇꯅ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯊꯥꯗꯣꯔꯛꯄ ꯏꯟꯗꯣꯅꯦꯁꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤꯗꯁꯨ ꯏꯆꯥꯎ ꯑꯃꯗꯤ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 1,190 ꯔꯣꯝ ꯁꯤꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ 2,90,90 ꯔꯣꯝꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯦꯟꯗꯨꯅ ꯍꯤꯡꯅꯈꯤ꯫ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔꯅ ꯏꯀꯣꯅꯣꯃꯤꯛ ꯁꯔꯚꯦꯒꯤ ꯔꯤꯄꯣꯔꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯐꯥꯏꯅꯥꯟꯁ ꯃꯤꯅꯤꯁꯇꯔ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯉꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛꯇ ꯏꯀꯣꯅꯣꯃꯤꯛ ꯁꯔꯚꯦ 2025-26ꯀꯤ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯁꯦꯟꯕꯥ ꯆꯍꯤ ꯑꯁꯤꯗ ꯊꯦꯡꯊꯒꯗꯕ ꯁꯦꯜ-ꯊꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯋꯥꯐꯝ ꯌꯥꯎꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯦꯖꯣꯔꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯨꯊꯣꯛꯀꯗꯧꯔꯤ꯫ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯅ ꯊꯪꯅ ꯃꯥꯄꯜꯂꯛ ꯁꯨꯕ ꯑꯣꯏꯕꯅ ꯌꯨꯅꯤꯌꯟ ꯕꯖꯦꯠ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯅ ꯐ꯭ꯔꯤ ꯑꯦꯟꯗ ꯇ꯭ꯔꯦꯗ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯈꯤꯅꯕ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯄꯟꯗꯨꯅ ꯂꯩꯔꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯄꯨꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯨꯃꯤꯠ 65 ꯆꯨꯞꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯁꯦꯁꯟꯗ ꯁꯤꯇꯤꯡ 30 ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯜ 2ꯗ ꯃꯤꯐꯝ ꯂꯣꯏꯁꯤꯟꯒꯅꯤ꯫